ꯂꯨꯆꯤꯡꯅ ꯆꯍꯤ 4 ꯁꯨꯕ ꯅꯨꯃꯤꯠꯇꯒꯤꯅꯤ ꯌꯥꯏꯉꯥꯟꯕꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯐꯣꯇꯣꯗ ꯅꯠꯇꯅ ꯃꯕꯨꯡꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯎꯖꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯌꯥꯏꯉꯥꯟꯕꯁꯨ ꯑꯗꯨ ꯃꯉꯥꯏ, ꯅꯍꯥꯟꯈꯩ ꯃꯆꯟꯕꯨ ꯎꯔꯕꯁꯨ ꯐꯣꯡꯅ ꯃꯕꯨꯡꯅꯤ ꯍꯥꯏꯅ ꯂꯦꯞꯂꯗꯕꯅ ꯃꯆꯟꯕꯨ ꯄꯦꯟꯅ ꯌꯦꯡꯕ ꯐꯪꯖꯗꯕꯅꯤ꯫ ꯉꯁꯤ ꯃꯆꯟꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯕꯁꯤꯗ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯇꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯂꯨꯆꯤꯡꯕꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤ꯫ ꯂꯨꯆꯤꯡꯗꯨ ꯃꯕꯨꯡꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯌꯥꯏꯉꯥꯟꯕꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤ꯫ ꯌꯥꯏꯉꯥꯟꯕꯁꯨ ꯃꯆꯟꯕꯨ ꯀꯣꯟꯗꯨꯅ ꯂꯨꯆꯤꯡꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯗꯥꯆꯧ ꯂꯥꯛꯂꯁꯤꯗꯤ, ꯗꯥꯆꯧ ꯂꯥꯛꯑꯒ ꯏꯆꯟ ꯇꯣꯝꯕꯤꯅ ꯀꯩꯒꯤ ꯀꯞꯄꯤꯕ?" ꯂꯨꯆꯤꯡꯗꯤ ꯃꯈꯣꯜ ꯊꯣꯛꯅ ꯄꯦꯟꯅ ꯍꯤꯛ ꯀꯞꯂꯤ꯫ ꯃꯕꯨꯡ ꯃꯆꯜꯗꯨ ꯀꯨꯏꯅ ꯑꯁꯨꯝꯅ ꯊꯝꯂꯗꯤ ꯌꯥꯔꯔꯣꯏ ꯈꯪꯂ ꯃꯥꯜꯂꯦ꯫ ꯀꯤꯌꯥꯝꯕꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯆꯤꯡꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯒ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯣꯍꯦ ꯅꯨꯄꯤ ꯃꯆꯥ, ꯑꯁꯦꯡꯕ ꯅꯌꯨꯝꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯅꯦ꯫ ꯆꯥꯛꯈꯨꯝ ꯆꯪꯉꯒ ꯑꯄꯥꯝꯕ ꯃꯊꯦꯜꯗꯣ ꯅꯈꯨꯠꯅ ꯊꯣꯡꯖꯔꯨ ꯂꯥꯛꯑꯣ, ꯑꯩꯁꯨ ꯄꯨꯛꯄꯦꯟ ꯑꯃꯨꯛꯇ ꯆꯥꯒꯦ." ꯀꯞꯂꯝꯕ ꯂꯨꯆꯤꯡꯗꯨ ꯌꯥꯏꯉꯥꯟꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ, ꯀꯤꯌꯥꯝꯕꯗ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯏꯀꯥꯏꯕꯅ ꯃꯕꯨꯡꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯉꯥꯟꯕꯅ ꯀꯤꯌꯥꯝꯕꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯏꯀꯥꯏꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯀꯤꯌꯥꯝꯕꯁꯨ ꯌꯥꯏꯉꯥꯟꯕꯗꯨ ꯅꯍꯥꯟꯈꯩ ꯂꯣꯏꯅꯔꯛꯄ ꯇꯤꯟꯅꯔꯛꯄꯒꯤ ꯀꯣꯏꯗꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ꯫ ꯌꯥꯏꯉꯥꯟꯕꯁꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯃꯕꯨꯡꯅꯤ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯀꯤꯌꯥꯝꯕꯗꯨ ꯃꯔꯩ ꯆꯤꯛꯇꯨꯅ, "ꯁꯣꯔꯤ ꯏꯕꯥꯏꯍꯟ, ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯤꯌꯥꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯨꯆꯤꯡꯗꯤ ꯃꯕꯨꯡꯒꯤ ꯃꯥꯡꯗ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯌꯥꯏꯉꯥꯟꯕꯅ ꯀꯣꯜꯂꯤꯗꯨ ꯇꯞꯅ ꯊꯥꯗꯣꯛꯇꯨꯅ, "ꯏꯃꯥꯗꯤ ꯃꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ?" ꯂꯨꯆꯤꯡ ꯃꯉꯛꯇꯨ ꯍꯥꯏꯔꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯤ꯫ "ꯅꯪ ꯗꯥꯌꯥꯏꯒ ꯅꯆꯦꯒꯗꯤ?" "ꯀꯩꯁꯨ ꯇꯧꯗꯦ." "ꯅꯪꯗꯤ?" ꯂꯨꯆꯤꯡ ꯃꯕꯨꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯃꯉꯛꯇꯨ ꯍꯥꯏꯔꯤ꯫ ꯑꯗꯣ ꯀꯩꯗꯧꯔꯕ?" "ꯑꯇꯣꯝꯕꯤꯗꯣ ꯌꯨꯝꯗ ꯄꯨꯔꯛꯑꯦ." ꯌꯥꯏꯉꯥꯟꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯂꯨꯆꯤꯡꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯈꯪꯉꯦ." "ꯑꯗꯣ ꯃꯥꯒꯗꯤ ꯀꯃꯥꯏ ꯇꯤꯟꯅꯩꯅꯣ?" "ꯃꯥ ꯍꯥꯏꯗꯤ?" "ꯗꯥꯕꯒ." "ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯑꯣ, ꯏꯆꯜꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯒꯦ ꯉꯁꯤꯗꯤ꯫ ꯅꯪꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯐꯖꯅ ꯊꯣꯡꯕ ꯍꯩꯕ꯭ꯔꯣ?" "ꯍꯥꯎꯅ ꯊꯣꯡꯕꯤꯒꯦꯅ, ꯌꯥꯝ ꯍꯩꯖꯥꯠꯅꯤ." ꯃꯕꯨꯡ ꯃꯆꯜꯗꯨ ꯀꯤꯌꯥꯝꯕꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯀꯤꯌꯥꯝꯕꯗꯨ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯤꯌꯥꯝꯕꯅ ꯍꯥꯏꯔꯛꯏ, "ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯀꯣ ꯑꯩ." ꯂꯨꯆꯤꯡ ꯋꯥ ꯉꯥꯡꯗ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯐꯨꯗꯨ ꯃꯍꯤ ꯍꯥꯞꯂꯒ ꯒ꯭ꯌꯥꯁꯇ ꯊꯥꯡꯒꯠꯂꯤ꯫ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯃꯁꯥꯗꯨ ꯀꯣꯏꯗꯦ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯤꯌꯥꯝꯕꯗꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯔꯤ꯫ ꯂꯨꯆꯤꯡꯁꯨ ꯀꯣꯝꯄꯥꯛ ꯑꯃ ꯂꯧꯈꯠꯇꯨꯅ ꯆꯦꯡꯐꯨ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯀꯤꯌꯥꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯦꯔꯨꯛ ꯀꯌꯥ ꯑꯣꯟꯗꯣꯏꯅꯣ?" "ꯃꯦꯔꯨꯛ 4 ꯑꯣꯜꯂꯣ." ꯂꯨꯆꯤꯡꯗꯨ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯑꯣꯜꯂꯗꯨꯅ ꯆꯦꯡꯗꯨ ꯆꯥꯝꯕ ꯍꯧꯏ꯫ ꯌꯥꯏꯉꯥꯟꯕꯗꯤ ꯉꯛꯅ ꯀꯤꯌꯥꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯉꯔꯥꯡ ꯏꯃꯥꯅ ꯊꯣꯡꯕꯗꯨꯐꯥꯎ ꯃꯦꯔꯨꯛ 4 ꯈꯛ ꯊꯣꯡꯗꯥꯏ, ꯉꯁꯤ ꯑꯩꯈꯣꯏ 3 ꯈꯛꯁꯤꯗ ꯃꯦꯔꯨꯛ 4ꯗꯤ ꯀꯩꯒꯤꯅꯣ?" ꯀꯤꯌꯥꯝꯕꯗꯨ ꯌꯥꯏꯉꯥꯟꯕꯕꯨ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯃꯕꯨꯡꯅꯤ ꯀꯥꯎꯊꯣꯛꯇꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯕ ꯃꯔꯨꯞꯇꯨꯅꯤ ꯈꯟꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤꯁꯨ ꯌꯥꯎꯔꯦ, ꯃꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯄꯤꯖꯒꯦ ꯇꯧꯕꯅꯦ ꯏꯃꯥ ꯏꯄꯥꯗꯣ." ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯂꯨꯆꯤꯡ ꯉꯛꯅ ꯀꯤꯌꯥꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯉꯥꯟꯕꯗꯤ ꯃꯆꯟꯒꯤ ꯃꯃꯥꯡꯗ ꯃꯥ ꯑꯣꯏꯅ ꯏꯀꯥꯏꯔꯗꯨꯅ ꯀꯤꯌꯥꯝꯕꯒꯤ ꯂꯨꯈꯝꯗ ꯊꯥꯔꯝꯂꯒ, "ꯑꯩ ꯉꯔꯥꯡꯒꯤꯗꯣ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ, ꯁꯠ ꯀꯨꯝꯃꯒꯦꯀꯣ." ꯃꯆꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯇꯣꯝꯕꯤ, ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯑꯣ, ꯏꯟꯁꯥꯡꯗꯤ ꯅꯪ ꯗꯥ ꯀꯤꯌꯥꯝꯕꯅ ꯊꯣꯡꯈ꯭ꯔꯕꯅꯦ, ꯗꯥꯆꯧ ꯊꯕꯛ ꯑꯝꯇ ꯇꯧꯔꯛꯈꯤꯒꯦꯀꯣ." ꯌꯥꯏꯉꯥꯟꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯀꯤꯌꯥꯝꯕ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, "ꯀꯌꯥꯗ ꯋꯥ ꯈꯪꯈ꯭ꯔꯕ ꯏꯕꯥꯏꯅꯣ ꯌꯦꯡꯉꯨꯅꯦ." ꯂꯨꯆꯤꯡꯗꯨ ꯆꯦꯡ ꯁꯨꯖꯤꯜꯂꯝꯂꯒ ꯀꯤꯌꯥꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ, ꯑꯃꯨꯛ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯀꯣꯛ ꯍꯥꯏꯌꯨꯅ."
ꯑꯩꯈꯣꯏ ꯗꯥꯆꯧꯒ ꯇꯤꯟꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯤꯌꯥꯝꯕ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯆꯍꯤ 35ꯃꯨꯛ ꯁꯨꯖꯤꯜꯂꯛꯑꯦ꯫ ꯂꯨꯆꯤꯡꯗꯨ ꯀꯤꯌꯥꯝꯕꯗ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯅꯍꯥꯟꯈꯩ ꯀꯩꯝ ꯍꯥꯏꯕꯤꯗꯕ ꯑꯩꯉꯣꯟꯗ? ꯅꯪ ꯅꯕꯨꯡꯅꯦꯗꯤ ꯀꯅꯥ ꯈꯪꯅꯤꯒꯦ? ꯅꯣꯏꯅ ꯁꯛꯐꯥꯎ ꯇꯥꯛꯇꯦ ꯅꯪꯒꯤ ꯅꯕꯨꯡ ꯐꯖꯕꯁꯤꯅ꯫ ꯗꯥꯆꯧꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯤ ꯆꯍꯤ 10 ꯁꯨꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯏꯕꯨꯡꯗꯤ ꯃꯆꯜꯂꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯆꯤꯡꯗꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯁꯧꯒꯠꯂꯛꯏꯕ ꯆꯥꯛꯇꯨ ꯃꯩ ꯂꯩꯊꯗꯨꯅ ꯌꯥꯏꯔꯤ ꯑꯃꯨꯛ꯫ ꯀꯤꯌꯥꯝꯕꯁꯨ ꯂꯨꯆꯤꯡꯒꯤ ꯃꯑꯣꯡꯗꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯕꯨꯡꯅꯤ ꯈꯪꯕ ꯀꯨꯏꯗ꯭ꯔꯤ ꯑꯩꯁꯨ꯫ ꯑꯩꯒꯤ ꯏꯃꯥꯅ ꯏꯕꯨꯡꯒꯤ ꯋꯥꯔꯤ ꯇꯠꯇꯅ ꯂꯤꯕꯤ꯫ ꯗꯥꯆꯧꯅ ꯃꯆꯟ ꯑꯩꯕꯨ ꯅꯤꯡꯖꯕ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯁꯨ ꯑꯄꯣꯛꯄ ꯏꯄꯥꯗꯒꯤ ꯑꯩꯒꯤ ꯗꯥꯆꯧꯅ ꯍꯦꯟꯅ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯊꯥꯗꯨꯅ ꯅꯪꯕꯨ ꯍꯥꯏꯍꯜꯂꯨꯕ ꯍꯜꯂꯛꯄꯗ ꯅꯪꯁꯦ ꯌꯥꯏꯉꯥꯟꯕꯒꯤ ꯃꯆꯟꯅꯤ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯀꯔꯤ ꯂꯝꯗꯒꯤ ꯅꯨꯄꯤꯅꯣ ꯍꯪꯉꯛꯄꯗ ꯃꯥꯅꯁꯨ ꯈꯪꯈꯤꯕꯅꯤ꯫ ꯂꯨꯆꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯆꯝꯐꯨꯠ ꯐꯨꯠꯀꯦ, ꯃꯥꯏꯔꯦꯟ ꯂꯩꯕ꯭ꯔꯥ? ꯀꯤꯌꯥꯝꯕꯗꯨ ꯋꯥ ꯉꯥꯡꯗ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯂꯨꯆꯤꯡ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯗꯨꯅ, ꯂꯩꯗꯣꯏꯗꯤ ꯇꯣꯛꯑꯣ꯫ ꯀꯤꯌꯥꯝꯕꯗꯨ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯗꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯃꯀꯣꯛ ꯆꯥꯛꯇꯦꯒ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯃꯁꯤ ꯅꯨꯄꯥꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯤꯌꯥꯝꯕꯗꯨ ꯃꯥꯏꯔꯦꯟ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯇꯦꯕꯜꯗꯨꯗ ꯊꯝꯂꯒ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯣꯛꯏ꯫ ꯂꯨꯆꯤꯡꯅ ꯍꯥꯏꯔꯛꯏ, ꯑꯃꯨꯛ ꯂꯩꯔꯨꯗ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ? ꯊꯣꯡꯒꯥꯜ ꯅꯥꯀꯟꯗ ꯌꯣꯜꯂꯤꯁꯤꯗꯤ, ꯂꯥꯞꯅ ꯆꯠꯄ ꯅꯠꯇꯦ, ꯄꯥꯈꯠꯀꯅꯨ ꯅꯨꯄꯤ꯫ ꯂꯨꯆꯤꯡ ꯆꯥꯛꯇꯨ ꯃꯨꯟꯕ꯭ꯔꯥ ꯌꯦꯡꯉꯒ ꯃꯩ ꯃꯨꯊꯠꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯆꯥꯛ ꯊꯤꯒꯦ꯫ ꯀꯤꯌꯥꯝꯕ ꯅꯥꯀꯟꯗꯒꯤ ꯄꯨꯈꯝ 3 ꯂꯥꯝꯗꯨꯅ ꯄꯤ꯫ ꯁꯦ, ꯁꯤꯗ ꯊꯤꯔꯣ꯫ ꯂꯨꯆꯤꯡꯅ ꯇꯧꯔꯤꯗꯨ ꯀꯤꯌꯥꯝꯕꯁꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯤꯌꯥꯝꯕꯒꯤ ꯃꯇꯧꯗꯨ ꯍꯟꯅ ꯌꯦꯡꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ꯫ ꯆꯥꯛ ꯊꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ, ꯆꯥꯛ ꯆꯥꯔꯁꯦ, ꯑꯩ ꯗꯥꯆꯧꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯌꯥꯝ ꯂꯩ꯫ ꯀꯤꯌꯥꯝꯕꯗꯨ ꯋꯥ ꯉꯥꯡꯂꯝꯗ ꯆꯠꯈꯤꯗꯨꯅ ꯌꯥꯏꯉꯥꯟꯕ ꯀꯧꯔꯨꯔꯒ ꯂꯥꯛꯏ꯫ ꯃꯈꯣꯏ 3 ꯆꯥꯛ ꯆꯥꯅ ꯆꯥꯅ ꯀꯤꯌꯥꯝꯕꯅ ꯂꯨꯆꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯂꯨꯆꯤꯡ, ꯅꯣꯏ ꯅꯕꯨꯡꯁꯦ ꯂꯨꯍꯣꯡꯕꯤꯔꯁꯤꯅꯦ꯫ ꯂꯨꯆꯤꯡ ꯃꯕꯨꯡꯗ ꯃꯣꯃꯣ ꯅꯣꯛꯅ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯉꯥꯟꯕꯗꯤ ꯀꯤꯌꯥꯝꯕꯗ ꯁꯨꯛꯇꯨꯅ ꯌꯦꯡꯂꯒ, ꯆꯥꯛ ꯉꯥꯛꯇꯪ ꯆꯥꯕꯁꯤꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯅꯪꯁꯦ꯫ ꯃꯤ ꯑꯉꯥꯡꯁꯨ ꯈꯪꯖꯁꯅꯨ ꯀꯩꯅꯣ, ꯀꯨꯏꯁꯜꯂꯛꯑꯗꯤ ꯃꯤꯡꯒꯧ ꯁꯣꯏꯅꯈꯤꯅꯤꯕ꯫ ꯗꯥꯆꯧ ꯀꯥꯏꯗꯒꯤꯅꯣ? ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤꯕ ꯑꯇꯣꯝꯕꯤ, ꯆꯥꯛꯇꯨꯝ ꯆꯥꯁꯤꯜꯂꯨꯁꯦ꯫ ꯀꯤꯌꯥꯝꯕꯅ ꯑꯃꯨꯛ, ꯀꯣꯛ ꯍꯥꯏꯈ꯭ꯔꯕꯅꯤꯄꯥ ꯅꯪꯕꯣ, ꯑꯩ ꯅꯨꯄꯤ ꯀꯣꯏꯗꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯇꯨ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ꯫ ꯂꯨꯆꯤꯡ ꯀꯤꯌꯥꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯤ꯫ ꯑꯁ, ꯅꯪ ꯅꯃꯥꯟꯅꯕꯤ ꯂꯤꯛꯂꯥꯗꯨꯅꯤꯕ꯫ ꯆꯥꯛ ꯁꯥꯏꯔꯝꯕ ꯌꯥꯏꯉꯥꯟꯕꯗꯨ ꯆꯥꯛ ꯈꯪꯍꯥ ꯍꯥꯏꯔꯛꯏ꯫ ꯂꯨꯆꯤꯡ ꯃꯣꯃꯣ ꯅꯣꯛꯅ ꯃꯕꯨꯡꯗ ꯏꯁꯤꯡ ꯄꯤꯊꯛꯏ꯫ ꯂꯨꯆꯤꯡ ꯋꯥ ꯉꯥꯡꯗ ꯃꯊꯟꯇ ꯈꯜꯂꯤ, ꯂꯤꯛꯂꯥꯁꯨ ꯖꯤꯔꯤꯗꯩꯅꯤ, ꯗꯥꯆꯧꯁꯨ ꯖꯤꯔꯤꯗ ꯂꯩꯔꯨꯏ, ꯑꯥꯗꯩ ꯁꯣꯏꯗꯅ ꯈꯪꯅꯔꯛꯄ ꯑꯣꯏꯔꯝꯅꯤ꯫ ꯅꯍꯥꯟꯃꯨꯛ ꯂꯤꯛꯂꯥꯅ ꯃꯥꯏ ꯅꯨꯄꯥꯗꯤ ꯍꯅꯨꯕꯅꯤ ꯀꯀꯥꯅꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯉꯣꯟꯗ꯫ ꯑꯩ ꯏꯕꯨꯡꯅꯦ ꯈꯪꯗꯕ ꯖꯥꯠꯂꯥ? ꯗꯥꯆꯧꯅ ꯍꯥꯏꯗ꯭ꯔꯗꯤ ꯈꯪꯉꯣꯏꯅꯦ ꯑꯗꯨꯁꯨ꯫ ꯌꯥꯏꯉꯥꯟꯕꯅ ꯍꯥꯏꯔꯛꯏ, ꯑꯇꯣꯝꯕꯤ, ꯆꯥꯛ ꯆꯥꯔꯣꯗ, ꯀꯩꯅꯣ ꯑꯃꯨꯛ ꯎꯪꯂꯤꯗꯨꯕꯣ? ꯆꯥꯒꯦ꯫ ꯆꯥꯛ ꯇꯣꯛꯂꯛꯄꯗ ꯌꯥꯏꯉꯥꯟꯕꯗꯨ ꯃꯈꯨꯠ ꯍꯥꯝꯂꯗꯨꯅ, ꯑꯩ ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯐꯥꯎꯗ ꯐꯠ ꯂꯥꯎ ꯆꯠꯂꯨꯒꯦ, ꯀꯨꯏꯔꯛꯑꯣꯏ꯫ ꯑꯩꯁꯨ ꯂꯥꯛꯀꯦ ꯗꯥꯆꯧ꯫ ꯀꯨꯏꯔꯣꯏꯌꯦ, ꯐꯠ ꯂꯥꯎ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯉꯥꯟꯕꯗꯨ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯒ ꯀꯤꯌꯥꯝꯕꯒ ꯈꯛ ꯉꯥꯏꯍꯧꯔꯦ꯫ ꯂꯨꯆꯤꯡꯅ ꯀꯤꯌꯥꯝꯕꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯅꯣꯏ ꯃꯃꯥ ꯕꯕꯥ ꯍꯣꯏꯗꯤ? ꯑꯩꯈꯣꯏ ꯕꯥꯆꯧꯒꯤ ꯃꯆꯥ ꯑꯩꯒꯤ ꯗꯗꯥꯗꯣ, ꯑꯗꯨꯒꯤ ꯃꯆꯥꯒꯤ ꯏꯄꯥꯟ ꯊꯥꯕ ꯌꯥꯎꯕ ꯆꯠꯈꯤꯌꯦ꯫ ꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯥꯛꯇꯨ ꯂꯣꯏꯁꯤꯟꯕ ꯍꯧꯋꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ꯫ ꯅꯈꯨꯠ ꯍꯥꯝꯃꯨ ꯀꯩꯅꯣ? ꯁꯣꯅꯣ, ꯂꯨꯈꯥꯛꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯗꯤ ꯁꯨꯃꯥꯏ ꯆꯥꯏꯔ ꯊꯝꯒꯗ꯭ꯔꯣ?
ꯌꯨꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯃꯤꯗ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯍꯟꯗꯣꯏꯅꯣ? ꯑꯗꯣ ꯃꯤꯅ ꯇꯧꯗ꯭ꯔꯁꯨ ꯑꯩꯅ ꯇꯧꯕ ꯌꯥꯏꯗꯅ? ꯀꯤꯌꯥꯝꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ꯫ ꯅꯣꯏ ꯗꯥꯆꯧꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯥꯅꯗꯤ ꯀꯅꯥꯁꯨ ꯍꯥꯏꯗꯣꯛꯀꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯂꯣꯠꯄꯗꯤ ꯉꯝꯗꯦ꯫ ꯍꯥꯏꯌꯣ, ꯀꯩꯅꯣ? ꯗꯥꯆꯧꯒꯤ ꯀꯩ ꯋꯥꯅꯣ? ꯅꯣꯏ ꯏꯃꯥꯇꯣꯟꯒꯤ ꯀꯤꯠꯅꯤ ꯅꯥꯝꯃ ꯅꯪ ꯗꯥꯆꯧꯅ ꯄꯤꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯗꯥꯆꯧꯅ? ꯂꯂꯩꯃ ꯐꯥꯎ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ, ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯕꯕꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯕꯒꯤ ꯍꯥꯛꯇꯛꯇ ꯗꯥꯆꯧꯅ ꯌꯨꯝ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯗꯥꯆꯧꯅ ꯇꯧꯔꯤꯁꯤꯅ? ꯑꯩꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ, ꯅꯪꯒꯤ ꯅꯕꯨꯡ ꯁꯣꯅꯣꯁꯤꯅ ꯇꯥꯕꯤꯗꯦ꯫ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ, ꯀꯩꯒꯤ ꯗꯥꯆꯧꯅ ꯀꯤꯠꯅꯤ ꯄꯤꯗꯣꯏꯅꯣ? ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯉꯥꯟꯕꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯆꯟꯒꯤ ꯅꯥꯛꯇ ꯍꯦꯛ ꯐꯝꯊꯕꯒ ꯂꯨꯆꯤꯡꯗꯨ ꯌꯥꯏꯉꯥꯟꯕꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯗꯨꯅ, ꯑꯩ ꯌꯨꯝ ꯍꯜꯂꯔꯣꯏ, ꯉꯁꯤꯗꯒꯤ ꯗꯥꯆꯧꯒ ꯂꯩꯔꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯑꯇꯣꯝꯕꯤ? ꯂꯨꯆꯤꯡꯅ ꯑꯃꯨꯛꯀꯁꯨ, ꯑꯇꯣꯝꯕꯤ ꯂꯩꯔꯤꯐꯥꯎ ꯑꯩ ꯌꯨꯝꯗ ꯆꯪꯉꯣꯏ꯫ ꯏꯍꯦ! ꯌꯥꯏꯉꯥꯟꯕꯗꯨ ꯀꯤꯌꯥꯝꯕꯗ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯤꯌꯥꯝꯕꯗꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯍꯥꯏꯅ ꯃꯉꯛ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯉꯥꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯅꯪ ꯗꯥ ꯀꯤꯌꯥꯝꯕ ꯊꯤꯜꯍꯜꯂꯣ꯫ ꯗꯥꯌꯥꯏꯁꯨ ꯌꯨꯝꯗ ꯂꯥꯛꯑꯗꯧꯅꯤ꯫ ꯂꯥꯛꯀꯅꯨ ꯌꯨꯝꯗ꯫ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯍꯌꯦꯡ ꯆꯠꯈ꯭ꯔꯁꯤ꯫ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ꯫ ꯌꯥꯏꯉꯥꯟꯕꯅ ꯃꯆꯟꯕꯨ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯑꯇꯣꯝꯕꯤ? ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯂꯨꯆꯤꯡꯗꯨ ꯍꯦꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇꯨꯅ, ꯀꯩꯒꯤꯅꯣ ꯗꯥꯆꯧꯅ ꯑꯇꯣꯝꯕꯤꯒꯤ ꯀꯤꯠꯅꯤ ꯄꯤꯅꯤ ꯍꯥꯏꯗꯣ? ꯄꯤꯕ ꯌꯥꯔꯣꯏ꯫ ꯍꯌꯦꯡꯃꯛ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯏꯕꯥꯅꯤ꯫ ꯑꯩ ꯌꯨꯝꯗ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯌꯥꯏꯉꯥꯟꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯁꯨ ꯕꯕꯥꯅ ꯃꯌꯥꯝ ꯈꯪꯅ ꯂꯧꯔꯕ ꯁꯥꯒꯩ ꯑꯗꯨꯒꯤ ꯃꯧꯅꯤ꯫ ꯑꯩꯒꯤꯗꯤ ꯏꯃꯥꯇꯣꯟꯅꯤ꯫ ꯃꯆꯥ ꯑꯃꯅ ꯃꯃꯥ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯕ ꯌꯥꯗꯕ꯭ꯔꯣ? ꯌꯥꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯕꯨ ꯋꯥꯍꯟꯕ ꯃꯥꯒꯤ ꯀꯟꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯗꯥꯆꯧꯕꯨ ꯂꯥꯞꯅꯍꯟꯕ ꯃꯥꯒꯤ ꯊꯋꯥꯏ ꯀꯔꯤꯒꯤ ꯗꯥꯆꯧꯅ ꯀꯟꯗꯣꯏꯅꯣ? ꯑꯩꯒꯤ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯏꯃꯥꯒꯤ ꯃꯤꯅꯣꯛ ꯃꯨꯟꯕ ꯃꯍꯥ ꯀꯟꯕꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯏꯁꯣꯔꯅꯁꯨ ꯈꯪꯁꯅꯨ, ꯃꯥꯕꯨ ꯀꯟꯕ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ꯫ ꯅꯪꯅ ꯌꯦꯛꯅꯕꯅꯤ ꯈꯜꯂꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯇꯣꯝꯕꯤ ꯑꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯅꯪꯕꯨ ꯄꯣꯛꯄ ꯅꯪꯒꯤ ꯏꯃꯥꯅꯤꯅꯦ ꯂꯨꯆꯤꯡ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯉꯥꯟꯕꯗꯨ ꯃꯄꯤ ꯇꯥꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯋꯥ ꯉꯥꯡꯂꯝꯕ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯃꯕꯨꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯍꯣꯜꯂꯤꯕ ꯁꯨꯔꯗꯨ ꯐꯥꯎꯕ ꯍꯣꯅꯤꯡꯕ ꯐꯥꯎꯍꯟꯗ꯭ꯔꯦ ꯃꯁꯥꯗ꯫ ꯃꯃꯤꯠꯇ ꯃꯁꯦꯝ ꯃꯔꯥꯡ ꯑꯣꯏꯅ ꯊꯣꯏꯁꯅꯥꯕꯨ ꯎꯔꯛꯂꯤ꯫ ꯊꯣꯏꯁꯅꯥꯅ ꯃꯥꯕꯨ ꯅꯤꯡꯖꯕ, ꯃꯆꯥ ꯑꯇꯩꯗꯒꯤꯁꯨ ꯃꯥꯕꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛ ꯃꯤꯠꯇ ꯎꯔꯛꯏ꯫ ꯂꯨꯆꯤꯡ ꯄꯦꯟꯗꯅ ꯃꯕꯨꯡꯒꯤ ꯊꯕꯥꯛꯇ ꯁꯨꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯒꯤ ꯏꯃꯥ ꯑꯃꯈꯛꯇꯅꯦ ꯗꯥꯆꯧ, ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ? ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯏꯃꯥ ꯃꯨꯟꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯅꯤ ꯁꯨꯕ ꯌꯥꯔꯣꯏꯌꯦ ꯗꯥꯆꯧ꯫ ꯑꯩꯒ ꯏꯃꯥꯒ ꯂꯥꯞꯊꯣꯛꯅꯍꯟꯒꯅꯨ ꯗꯥꯆꯧ꯫ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯃꯈꯛꯇꯅꯦ꯫